State ASIGI LAIYENG LAMDA YAMNA CHAOTHOKCHANINGAI OIRABA LAIYENG SANGAM OIRIBA Regional Institute of Medical Science RIMSKI Campus NONG KHAJIKTANG TABADA Phukhri Manung Da Leiba Hospital ga Pangkhak Oire ANABA SHANGBA LAKPA MEEOI SINGNA ANABA HUNDOKLAGA ward ta CHANGLAKPA ESHING SITPANA MATHOU OIHOURI Kumza lising amaga chamapan humudra nithui da lingkhat kiba hospital asida ngasi ayuk TOMTV ki team na hakthinga na chatuna yengsilbada hospital gi staff sing yauna anaba sangba lakpa mioi kyan hospital manung da changlakpa ising sitokpa ki thabak chathaba thingna rakhe tanfam adu da hospital gi staff oina leiba ising sitpada yawramba singda wahai khara haina na bahairuba pen da sing chiron torokpa na ta sing wafam amata pongdo haibidi yarakide Hospital asida anaba sangba lakpa and ivetomina TOMTV da hai ngasi donga lamdai de kitara khiba nongna hospital manung da changlakthuna makhada thaduna tumliba anaba sangba mioi sing anaba na tumliba famung da kakhatuna leinake asuk chawba lemjaningai oiraba hospital asida asumna tawrangani thajarude adubu hospital asida nong khara khajik tabaga oiriba fibam sidi yamna khudong thiningai oire mari leinaba singna akhanaba ing changduna lokhatfam thokpa thabak lokhatpiu haike khoina ngasadagi nongam badagi isitana khotana batin tawdana angang mayam ji sida loina ba warming khomina dana haidokana khotoktana ai isaju yaujari ni loina ba tawri ne ang isinga chaw khadingi samai sam khoktana leire सरकार आउँदा मना छेङ कनौ त yin bi ho cham bi si thok dan na ba thok dok sing de yang wa na lai na re